ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄ꯭ꯔꯤꯟꯁꯤ ꯋꯥꯈꯜ ꯈꯜꯂꯛꯏ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕ ꯇꯥꯃꯣꯕꯨ ꯃꯥꯅ ꯈꯨꯗꯨꯝ ꯆꯟꯒꯦ ꯂꯥꯛꯅꯔꯤ ꯌꯥꯔ ꯇꯥꯃꯣꯗꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕꯍꯜꯂꯣꯏ ꯑꯩꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯔꯒ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯑꯩꯅ ꯕꯕꯥꯗ ꯍꯥꯏꯔꯒ ꯃꯥꯕꯨ ꯂꯣꯏꯁꯤꯜꯂꯕ ꯍꯣꯠꯅꯒꯅꯤ ꯂꯩꯁꯦꯝꯕꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯗꯨꯅ ꯉꯟꯅ ꯄꯣꯊꯥꯔꯒꯦ ꯈꯟ ꯇꯨꯝꯕ ꯆꯪꯂꯛꯏ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯍꯜꯂꯣ ꯍꯜꯂꯣ ꯃꯦꯝ ꯂꯩꯁꯦꯝꯕꯤ ꯉꯛꯅ ꯇꯥꯃꯣ ꯑꯁꯣꯛ ꯅꯠꯇ꯭ꯔꯣ ꯀꯨꯏꯔꯦ ꯀꯩ ꯂꯩꯔꯒꯦ ꯇꯥꯃꯣ ꯃꯤꯗꯤ ꯌꯥꯝ ꯍꯣꯡꯈ꯭ꯔꯦꯅꯦ ꯑꯩꯈꯣꯏꯒꯁꯦ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯔꯣꯏꯕ ꯀꯩꯅꯣ ꯇꯥꯃꯣ ꯀꯃꯥꯏ ꯅꯤꯡꯁꯤꯡꯉꯣꯏꯗꯣꯏꯅꯣ ꯋꯥꯍꯩꯗꯨ ꯈꯛꯇꯤ ꯊꯦꯡꯀ꯭ꯌꯨ ꯆꯥꯛ ꯆꯥꯔꯕꯣ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯒꯦ ꯇꯥꯃꯣ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯗꯣ ꯑꯩ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯅꯍꯥꯟꯒꯤ ꯍꯥꯏꯔꯛꯇꯕ ꯅꯍꯥꯟ ꯂꯥꯛꯆꯔꯝꯕꯗꯣ ꯑꯗꯨꯒꯤ ꯏꯆꯟꯗꯤ ꯑꯆꯝꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯌꯥꯝ ꯊꯥꯖꯗꯦ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯑꯁ ꯊꯦꯡꯀ꯭ꯌꯨ ꯇꯥꯃꯣ ꯑꯗꯣ ꯑꯩꯁꯦ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕ ꯑꯗꯨꯕꯨ ꯌꯥꯔꯛꯇꯧ ꯃꯥꯟꯗ꯭ꯔꯕ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯅꯪꯉꯣꯟꯗꯕꯨ ꯌꯥꯕꯤꯔꯛꯀꯗ꯭ꯔꯣ ꯍꯥꯏꯔꯛꯑꯣ ꯇꯥꯃꯣ ꯇꯥꯃꯣꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯞꯆꯕ ꯇꯥꯔꯦ ꯑꯗꯣ ꯌꯥꯕꯤꯔꯛꯇ꯭ꯔꯗꯤ ꯏꯀꯥꯏꯔꯤꯕ ꯑꯁ ꯇꯥꯃꯣꯁꯦ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯟꯅꯔꯦꯗ ꯂꯣꯌꯔ ꯑꯣꯏꯒꯗꯧꯕ ꯇꯥꯃꯣꯅꯦ ꯁꯔꯖꯟ ꯑꯣꯏꯕꯤꯔꯝꯃꯤ ꯍꯌꯦꯡꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯃꯐꯝ ꯈꯔ ꯀꯣꯏꯔꯨꯁꯤꯅ ꯍꯥꯏꯒꯦ ꯇꯧꯕ ꯑꯗꯨꯗ ꯏꯆꯜꯗꯤ ꯊꯕꯛ ꯆꯤꯟꯕꯗꯨꯗ ꯌꯥꯔꯛꯀꯗꯧꯕ ꯃꯥꯟꯗ꯭ꯔꯕ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯌꯥꯏꯌꯦ ꯇꯥꯃꯣ ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯏꯅꯥꯎꯁꯨ ꯄꯨꯟꯅ ꯆꯠꯁꯦ ꯇꯥꯃꯣꯗꯤ ꯀꯅꯥꯒ ꯂꯥꯛꯇꯣꯏꯅꯣ ꯅꯅꯝꯃꯒ ꯑꯁꯦꯡꯕꯩꯔꯣ ꯇꯥꯃꯣ ꯃꯥꯟꯕ꯭ꯔꯣ ꯅꯨꯄꯤ ꯐꯪꯗ꯭ꯔꯦ ꯆꯤꯔꯥꯏꯁꯦ ꯌꯧꯅ ꯍꯥꯏꯖꯤꯜꯂꯕꯅꯤꯅ ꯏꯆꯥ 2-3 ꯂꯩꯔꯕ ꯃꯥꯟꯗꯅ ꯇꯥꯃꯣꯁꯤꯃ ꯆꯤꯜꯂꯦ ꯍꯥꯏꯔꯣ ꯇꯥꯃꯣ ꯑꯩ ꯆꯥꯛ ꯏꯁꯤꯡꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤꯜꯂꯒ ꯄꯨꯖꯔꯛꯑꯒꯦ ꯑꯗꯣ ꯇꯥꯃꯣ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯆꯠꯅꯕ ꯇꯧꯔꯁꯦ ꯑꯗꯣ ꯑꯩ ꯏꯃꯥꯒ ꯂꯥꯛꯀꯦ ꯑꯩꯅ ꯆꯠꯁꯦꯅ ꯍꯧꯔꯤꯁꯤꯁꯨ ꯏꯃꯥꯒꯤ ꯁꯔꯩꯗ ꯈꯥꯡꯉꯝꯗ꯭ꯔꯕ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯅꯦ ꯏꯃꯥꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯍꯟꯅꯕ ꯍꯣꯏ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯔꯨꯟꯁꯨ ꯃꯗꯣꯝꯆꯥ ꯑꯃꯗꯤ ꯒꯣꯄꯥꯜ ꯑꯉꯥꯡ ꯈꯔꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯏ ꯑꯁꯣꯛ ꯑꯃꯗꯤ ꯊꯝꯕꯥꯜ ꯑꯅꯤꯁꯨ ꯂꯩꯁꯦꯝꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯂꯩꯁꯦꯝꯕꯤꯅ ꯀꯩꯅꯣ ꯅꯪ ꯁꯨꯛ ꯌꯥꯝꯅ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯍꯣꯏ ꯆꯦ ꯑꯩ ꯌꯥꯝꯗꯤ ꯌꯥꯎꯅꯤꯡꯕꯅꯦ ꯑꯗꯣ ꯆꯦ ꯍꯌꯦꯡꯁꯦ ꯗꯤꯔꯦꯛꯇꯔꯗ ꯆꯦ ꯆꯥꯡ ꯈꯔ ꯄꯤꯁꯟꯗꯧꯕ ꯑꯗꯨꯅ ꯑꯩ ꯅꯪꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗ꯭ꯔꯦ ꯊꯕꯛ ꯑꯃ ꯇꯧꯕꯗꯅꯦ ꯅꯪꯒꯤ ꯅꯊꯛꯇ ꯃꯤꯅ ꯋꯥ ꯉꯥꯡꯗꯅꯕ ꯍꯣꯠꯅꯧꯀꯣ ꯇꯟꯖꯥꯗꯨꯗ ꯊꯣꯡꯒꯥꯟꯗꯣ ꯍꯣꯔꯟ ꯈꯣꯡꯂꯛꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ ꯂꯩꯁꯦꯝꯕꯤꯁꯨ ꯎꯔꯦ ꯆꯪꯍꯜꯂꯛꯑꯣ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯏ ꯑꯁꯣꯛ ꯑꯃꯗꯤ ꯊꯝꯕꯥꯜ ꯆꯪꯍꯜꯂꯛꯏ ꯍꯩꯃꯥ ꯏꯃꯥ ꯌꯧꯕꯤꯔꯛꯑꯦꯗꯅ ꯊꯝꯕꯥꯜ ꯂꯩꯁꯦꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯑꯁꯣꯛꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯣ ꯂꯥꯏ ꯑꯣꯛꯅꯔꯖꯥꯠꯂꯥ ꯃꯁꯥꯗꯣ ꯅꯣꯝꯂꯒ ꯏꯃꯥ ꯃꯤꯅ ꯍꯪꯉꯤꯁꯦ ꯇꯥꯕ꯭ꯔꯣ ꯊꯝꯕꯥꯜ ꯍꯩꯃꯥ ꯍꯣꯏꯅꯦ ꯏꯃꯥ ꯍꯦꯂꯣꯏ ꯑꯣꯛꯅꯔꯦ ꯕꯦꯝꯃꯧ ꯏꯆꯥꯔꯥ ꯈꯣꯡꯁꯨ ꯑꯩꯅ ꯍꯥꯏꯕꯗꯨꯕꯣ ꯂꯩꯁꯦꯝꯕꯤ ꯑꯁꯣꯛꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯏꯃꯥ ꯑꯩꯗꯤ ꯅꯠꯆꯗꯦ ꯏꯅꯥꯎꯄꯤꯅꯤ ꯀꯥꯈꯠꯄꯤꯔꯛꯑꯣ ꯁꯣꯝꯗ ꯃꯦꯝꯆꯥꯅ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ ꯂꯥꯛꯑꯕ꯭ꯔꯥ ꯏꯃꯥꯔꯁꯤꯅ ꯍꯩꯃꯥ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯍꯟꯅꯕꯨ ꯎꯔꯤ ꯏꯆꯦ ꯍꯦꯛꯇ ꯀꯧꯖꯔꯛꯑꯒꯦ ꯏꯆꯦ ꯀꯥꯈꯠꯄꯤꯔꯛꯑꯣ ꯑꯩꯗꯤꯅꯦ ꯀꯦꯕꯒ ꯂꯣꯏꯅ ꯂꯣꯏꯔ ꯄꯣꯠꯅꯤ ꯍꯣꯏ ꯏꯅꯥꯎ ꯏꯆꯦꯁꯨ ꯈꯔꯗꯤ ꯀꯦꯔꯛꯑꯕꯅꯤ ꯑꯗꯨꯕꯨ ꯍꯅꯨꯕꯤꯗ ꯀꯦꯕ ꯍꯥꯏꯗꯨꯅꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅꯅꯦ ꯀꯥꯏꯗ ꯏꯆꯦ ꯑꯁꯨꯛ ꯅꯍꯥ ꯑꯣꯏꯔꯤꯁꯤꯕꯣ ꯈꯪꯗꯦ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯤꯁꯤꯗꯅꯤ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯩꯁꯤꯕꯨꯅꯦ ꯎꯀꯥꯏ ꯇꯛꯏ ꯍꯧꯖꯤꯛꯐꯥꯎ ꯑꯁꯣꯛꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯎꯁꯥꯅ ꯇꯥꯃꯣ ꯍꯣꯏ ꯂꯥꯛꯄꯤꯔꯤ ꯑꯁꯣꯛꯅ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯅꯪꯗꯤ ꯂꯣꯏꯁꯟꯗ꯭ꯔꯤꯕꯣ ꯇꯥꯃꯣ ꯑꯩꯗꯤ ꯆꯠꯄ ꯌꯥꯎꯔꯔꯣꯏꯌꯦ ꯃꯊꯪꯗ ꯌꯥꯎꯖꯔꯒꯦ ꯀꯩꯗꯧꯔꯕ ꯃꯦꯝꯆꯥꯅ ꯃꯣꯏꯒꯤ ꯆꯦꯡ ꯆꯥꯡ ꯁꯨꯅꯤ ꯍꯥꯏꯕ꯭ꯔꯥ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯁꯪꯗ꯭ꯔꯤ ꯊꯝꯕꯥꯜꯅ ꯁꯤꯅ ꯃꯆꯦꯔꯣ ꯑꯁꯣꯛ ꯅꯣꯛꯂꯒ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯑꯣꯟꯊꯣꯛꯄ ꯁꯥꯎꯅꯨꯀꯣ ꯏꯆꯜ ꯃꯦꯝꯆꯥꯅ ꯍꯩꯃꯥ ꯁꯤꯗꯕꯨ ꯀꯔꯤ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯒꯦ ꯏꯆꯦꯒ ꯅꯅꯥꯎ ꯅꯨꯄꯤꯁꯤꯒꯅꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯗꯣꯡꯅꯤ ꯏꯆꯦ ꯁꯤꯅ ꯃꯅꯥꯎ ꯅꯨꯄꯤ ꯃꯤꯁꯤꯡꯅꯁꯨꯅꯦ ꯂꯣꯏꯅ ꯍꯥꯏꯅꯩ ꯃꯆꯦꯔꯥꯅ ꯏꯆꯦꯇ ꯅꯠꯇꯦ ꯊꯝꯕꯥꯜꯅ ꯑꯩꯗꯤ ꯀꯥꯏꯗꯒꯤ ꯈꯪꯉꯨꯔꯅꯤꯗꯣ ꯉꯁꯤ ꯈꯛ ꯂꯥꯛꯑꯒ
imung da laisi mina lauri ima aidi loi loire ima bu loiraba memchana ho ima lai iche ngak tang phambiramuko nanau phiong lakhige kuiroi ngak tani he nangbo adum phamlei nabung hoina ni hoigine cha mata simo une sana tamo ngak tang phambiramuko asokna ichen yani da ko nong tha ase tamo kuiroi ba asumna cha ngak thakpa loiraga moi yamdabagi gari amakhakta chatnaba thaurang loire laisinbegi ngasigi mafazado angakpani asok laisinbida huran ningzei thambani loire mamito laisinbida yengbada kupkani haiba kaukre asumna asok na gari do thawi laisinbina driver manakta phami mama anina maningda phami memcha mama macha ani do macha ani wari adum sanaraga lai thambalna ibima isidi nangondagi karigumba mapami bo memchana iche hekta haibiyo koibigano tasingna nangbu piba ngamdoiro nanawi da leizabo oiradi piba taredana nasanu pi halsi egi mo oina pirodo heima adugi oire ko pire loiredana ichili naw asuk yamna wakhal manari sidabo anido kanna nokthori asokna ani si mut ke am chana kramale laisin mina akhoi gi suso adum yabani asumna lai mathang khoiram luraba tung moirangda aroibo oina ibudau thangsin khoiram ba changi arun hoisor parba moi mayam idau thangsin khoiram balai laisin mina arun bu ubada mathamoido swai laukhre aduki mati phazaba limbe helak pogom dori arun su yamna thazadana laisin bi bu uradana punga hinga khre makhoi ening hak ingnaraga lei Parbana Haima kumak tribo Parbagi khonjel tabada laisembido mamai fat lai thoklaga lai khoram baka khatkre arun sukum tharai memcha amadi thambaldi khoiram bawkre asokso khongup lak thoklingai da amatta thengna udre maso hato karaktuna khoirammi ya kitungda arun na parbabu photocopy asokso group photo amadi kapningli adubo copy na ba mi leibagi mi thiduna koilai duna yenglei asokna kailomda photo da copy be ya wedro arunna oh hoi memchana haima ibungo leisimbi mama da yengi memcha so tumina dum leikre asok ti tasingna arun bu kaukre asokna ivani tang amatang copy oba arun di tasingna lepa phawa ngamjadre mathamoida mahi chele leisembi so thamoi palibani arun gi maithong obada leisembi nungaitaba amadi fauri asokna thank you asumna asokna leisembi gi manakta changsan duna photo do oli leisembi nokta yadabagi nokli arun tamna thorai leisembi huisu chatkre maya kitung mayum yoroduna magi kada kakhalai arunno thonglon sinlaga laikre aduga sofa du da famduna churut ama thaklaga glass amada ram khara haiduna thakli mabu mawoi khraba egi nuksibabu khuraksida mache taraba amuk hidak to haiduna thakli paiba glass to amuk sulanki madilande aini lalubadi hidak bottle do tapai khatuna machindu da chuptuna gragra thai ma migi oikra mapunsigi hidak thaktaba arundo ngasidi thakle mamit kado tarangami chachale kharasu ngaure somna leisembi wakhal khali sargi mo ongdobu kaino ngasai magi mai thongna tariba ningamdabagi mamido uraga ai thamoisina nungaitaba phawribana kaigi haukiba wari khara ningsingduna manglingeni usana je kaidore chak chaning de haiba lao kitang charusiba imai ba ni tang chabado nungaiti now nang cha thoro cha ai chak chaning ba phawdraba is chak ta thawai thajaraga leizarabi chena chak charoi di kaigino ba ngasai lai khoram chatpada laina keke hare zano hair ina sardo yam harauna je sar ke dorange sar do yam hongame
usa machegi wadu taraga phamungda phamtharakli aduga yam khangingna che kai je thingni no ba kamai da horage phasaben gela miraba natteda masak machudo imak maksilame masado hanagi sardo oiramdre awaba potlum kya pubagi charam chatatnaraba ituk tuk thaba phibam yam soknu ureda che yengo photo se nasai mana ka pirambani usa phone do tap lo dune yengi mamita mapi ira chena sole sir na so ai bu kaya da waruram gadaba adubu sir ai dilan kidabani ko manaw nu pingi wadu taraga lesimbido usada ngakni yengle kaino nang haidubo che haiba yarabra sirgi maram taning mana lang taknaraba lesimbi nangle si kaino hayo namito usana hawkiba wari khara tamlei arunna hello ichan hello kana nang sir ne khangrabo oh male number city kana deno sir no mana chena tawrani aduda khangba ado ai no wana wa khraige na cheda tamigero hoy ay sir tamgi na chedo ai bu yamna lana lawkhrabani adubu aina thawne lawna basu senkibani sir hairisibu ai haige ta aina igi inaw mukabla bu khatpa misakto khangnabo anabada laman khumnabo anabada nangi na chegi aseng manungsi babo wana lo sillaga phatraba makhoigi machanabi principal bi amaga nushinaba saraga mukabla gi laman khumnabo anaki madu thiget pada nachi amadi noigi imungda awaba tagadra khallaga aina saujanaraga nachedo matam khara aigi sorom da laktana bo anabada pap chilaba khutsina pa khupangna phawba thabi kibani aduna suloide principal aina nungsiba saraga nachega haina danaba honaki adumakna nachena igi phamdagi lapna laikibani mana lapna laikibagi khudong chaba lawraga aina princiga nushinaba saraga princigi birthday party da yauraga aigi inaw nushiraba mukabla bu hatpa misakto thigatki khangsu khangki sir adudi kanana mado kanana so oiramdre aina chingnaraga plan tawkiba princigi makhura khabo oiramki mahakna so aina kudum chanduna mihathi na hatki sir ngasigidi aigi plan se mai pai aina mangonda haizagi khanba mikupta mahadai bu warokre aigi thamoi bu masak khangbida ko so pai viraktre nangonda torokpani sir gi wari se ai ta sengna nungaite hoi sir nai khoibu nungsibebagi ichebu thamoi sena nungsibagi pomna maksin kibani adabu sir iche su lali haibadi ai hairoi pomna mak aina lan kibani sir adudi khabagi misingi matangda kanana so case amta thangal-roidra kanam ta khangri khangba su khara wani khaba hariba misak se lamchat chazat khara kamba nupi anganga nushiba misak nateda lening luwa mafamda panglei leibani nupi na kayabu magi khobak nungda lei khanba misak ni ichaloi su jaksalo aptam pumada hoi sir fare nang nacheda agi thamoi gi aseng wari singsa tamlaga mabu khangalo aigi thamoi gi awaba se madudakta kokchage sir ai soidana tamjage icheda phone to holake wari se tambaloirakpada leisembi mapitana polo lukhi che yare to hawkredana now nang na hada ingwanda haidriba kaigino se hayoba kaigi haidrino ba aibu mini hairamgadra mana chenadi sarban basu yakide sir aigi wakhal halamle sir bo aina kayada landa lawruba tukchana khaluba aidi minatre che to obase leisembi angau bigum upu khuding phaktuna magi sim thirei che kaino thiri dubo aigi simdudi chene silongda wadu haiba loitringe leisembi do floor da ngek phamtharaga manaw pido konsilaga kamwanga ngai now aibu miraba aibu su mana kain khalamne mana khalamani sukoi ba matam se ma kya wana lemlamni che yari ba to ahing sar yum da chatlaga ne loising to rasi se
ꯍꯌꯦꯡ ꯆꯠꯀꯅꯤ ꯑꯗꯨꯒ ꯃꯐꯝꯗ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯨꯒꯦ ꯅꯥꯎ ꯆꯦꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕꯅꯤ ꯑꯩꯅ ꯁꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯆꯦ ꯌꯥꯔꯦ ꯇꯣꯛꯑꯣꯕ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯅꯣꯡ ꯉꯥꯜꯂꯕ ꯇꯨꯡ ꯑꯔꯨꯟꯗꯣ ꯊꯦꯡꯉꯕ ꯍꯧꯒꯠꯂꯛꯇ꯭ꯔꯕꯗꯨꯗ ꯒꯣꯄꯥꯜꯅ ꯍꯧꯗꯣꯛꯄ ꯂꯥꯛꯇꯨꯅ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯨꯔꯒ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨꯗ ꯐꯝꯃꯤ ꯅꯥꯎꯕꯅ ꯀꯣꯐꯤ ꯄꯨꯗꯨꯅ ꯂꯥꯛꯇꯨꯅ ꯄꯤꯔꯦ ꯑꯔꯨꯟꯗ ꯆꯤꯡꯁꯨꯅ ꯀꯣꯜ ꯇꯧꯔꯛꯏ ꯆꯤꯡꯁꯨ ꯀꯩꯗꯧꯔꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟ ꯑꯊꯨꯞꯀꯤ ꯄꯥꯎ ꯄꯤꯔꯒ ꯏꯇꯥꯎ ꯃꯨꯀꯥꯕ꯭ꯂꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛꯇꯣ ꯑꯇꯩ ꯀꯅꯥ ꯑꯣꯏꯔꯝꯗ꯭ꯔꯤ ꯆꯤꯡꯁꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯔꯨꯟ ꯐꯨꯛ ꯍꯧꯒꯠꯂꯤ ꯀꯅꯥ ꯇꯥ ꯑꯃꯨꯅꯤ ꯑꯩꯈꯣꯏꯒꯤ ꯑꯀꯨꯞꯄ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯃꯥꯗꯤ ꯀꯅꯥꯗ ꯑꯉꯝꯕꯗꯅꯤ ꯁꯥꯔ ꯑꯗꯨꯒ ꯑꯉꯝꯕ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯑꯆꯝꯕ ꯃꯤꯁꯛ ꯑꯣꯏꯔꯝꯗ꯭ꯔꯤ ꯃꯍꯥꯛ ꯑꯁꯤ ꯗꯦꯜꯂꯤꯗ ꯃꯇꯝ ꯀꯨꯏꯅ ꯕ꯭ꯂꯦꯛ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯆꯤꯡꯁꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯔꯨꯟ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯂꯤ ꯗꯦꯜꯂꯤꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯆꯞ ꯆꯥꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯁꯥꯔ ꯃꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯈꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯣꯏ ꯁꯥꯔ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯅꯥꯎꯕ ꯂꯥꯛꯇꯨꯅ ꯁꯥꯔ ꯅꯦꯄ꯭ꯔꯕꯥꯅ ꯑꯝꯇ ꯂꯥꯛꯄꯤꯌꯣꯅ ꯍꯥꯏꯔꯤ ꯆꯤꯡꯁꯨ ꯑꯩ ꯊꯝꯃꯦꯀꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯔꯨꯟꯁꯨ ꯄ꯭ꯔꯚꯥꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯏꯅꯣꯝꯆꯥ ꯅꯪ ꯍꯣꯝꯗ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯆꯥꯛ ꯆꯥꯕ ꯆꯠꯂꯗꯧꯅꯤ ꯑꯩꯁꯤ ꯌꯥꯎꯒꯦ ꯉꯁꯤꯗꯤ ꯍꯣꯏ ꯏꯅꯣꯝꯆꯥ ꯑꯁꯨꯝꯅ ꯄ꯭ꯔꯚꯥ ꯃꯈꯣꯏ ꯈꯔ ꯍꯣꯝꯗ ꯂꯥꯛꯏ ꯄ꯭ꯔꯚꯥꯅ ꯑꯆꯥꯄꯣꯠ ꯂꯩꯈꯤꯁꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯨꯝ ꯇꯟꯖꯥꯗꯨꯗ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯦꯝꯆꯥꯗꯣ ꯅꯣꯛ ꯅꯣꯛꯇꯅ ꯂꯥꯛꯏ ꯊꯝꯕꯥꯜꯅ ꯑꯩꯗꯤ ꯀꯨꯊꯤꯒꯗꯣ ꯌꯦꯡꯊꯣꯛꯎꯔꯁꯤꯔꯅ ꯈꯜꯂꯤꯅꯤ ꯃꯦꯝꯆꯥꯅ ꯑꯁ ꯏꯆꯦꯁꯤꯃ ꯋꯥꯔꯤꯒꯗꯤ ꯅꯨꯡꯉꯥꯏꯔꯤ ꯍꯌꯦꯡ ꯑꯉꯥꯡꯁꯤꯡꯅ ꯑꯃꯨꯛ ꯌꯥꯔꯛꯇꯗꯅꯀꯣ ꯀꯩꯒꯤ ꯌꯥꯗꯕꯅꯣ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯤꯕꯨ ꯃꯣꯏꯒꯤ ꯐꯠꯇꯅꯕ꯭ꯔꯣ ꯃꯦꯝꯆꯥꯅ ꯑꯩꯃ ꯏꯕꯦꯝꯃ ꯑꯁꯤꯁꯦ ꯂꯧꯈꯤꯁꯤ ꯇꯣ ꯑꯗꯨꯒꯤ ꯑꯆꯥꯄꯣꯠꯇꯣ ꯄ꯭ꯔꯚꯥꯗꯣ ꯃꯦꯝꯆꯥꯗ ꯌꯦꯡꯈꯠꯂꯛꯏ ꯄ꯭ꯔꯚꯥꯅ ꯃꯦꯝꯆꯥ ꯅꯠꯇ꯭ꯔꯅꯦ ꯃꯦꯝꯆꯥꯅ ꯍꯩꯃ ꯏꯆꯦꯕꯦꯝꯃ ꯑꯣꯏꯔꯦ ꯏꯆꯦꯕꯦꯝꯃ ꯅꯨꯡꯉꯥꯏꯕꯤꯔꯤꯕ꯭ꯔꯣ ꯄ꯭ꯔꯚꯥꯅ ꯅꯨꯡꯉꯥꯏꯔꯤ ꯅꯪꯗꯤ ꯌꯥꯝ ꯅꯍꯥ ꯑꯣꯏꯊꯣꯛꯑꯝꯃꯦꯅ ꯌꯥꯝ ꯍꯣꯡꯉꯝꯃꯦ ꯊꯝꯕꯥꯜꯅ ꯏꯅꯥꯎ ꯏꯆꯦꯁꯤꯗꯤ ꯀꯅꯥ ꯃꯦꯝꯆꯥꯅ ꯑꯩꯅ ꯍꯥꯟꯅ ꯊꯕꯛ ꯁꯨꯔꯝꯕ ꯆꯦꯀꯣꯟꯒꯤ ꯃꯄꯨꯒꯤ ꯏꯆꯦꯅꯤ ꯑꯩ ꯊꯝꯕꯥꯜꯅ ꯑꯣ ꯏꯆꯦꯃ ꯈꯪꯗ ꯇꯧꯖꯕꯅꯤ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯄ꯭ꯔꯚꯥꯅ ꯋꯥꯔꯧꯗꯦꯗ ꯅꯣꯏ ꯑꯅꯤꯗꯤ ꯌꯥꯝ ꯑꯗꯨꯝ ꯆꯥꯅꯔꯤꯗ ꯊꯝꯕꯥꯜꯅ ꯍꯣꯏ ꯏꯆꯦꯕꯦꯝꯃ ꯃꯤ ꯂꯣꯏꯅꯃꯛꯅ ꯍꯥꯏꯅꯩꯌꯦ ꯑꯗꯣ ꯏꯆꯦꯕꯦꯝꯃ ꯂꯨꯍꯣꯡꯕꯒꯤ ꯕꯥꯔꯇꯣꯟ ꯄꯤꯖꯔꯛꯀꯦꯀꯣ ꯄ꯭ꯔꯚꯥꯅ ꯍꯩꯃ ꯂꯨꯍꯣꯡꯗꯧꯕ ꯌꯥꯎꯕ꯭ꯔꯣ ꯃꯦꯝꯆꯥꯅ ꯈꯨꯝꯃꯦ ꯇꯧꯕꯗ ꯊꯝꯕꯥꯜꯅ ꯏꯆꯦ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯩꯔꯤꯌꯦ ꯃꯃꯤꯡꯗꯨꯕꯨ ꯑꯣ ꯂꯩꯁꯦꯝꯕꯤ ꯍꯥꯏꯕ ꯃꯥꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯃꯊꯟꯇ ꯄꯣꯛꯄ ꯑꯃ ꯂꯩꯔꯤꯌꯦ ꯑꯗꯨꯒ ꯏꯃꯧ ꯑꯣꯏꯔꯗꯕ ꯀꯨꯏꯔꯔꯣꯏ ꯑꯉꯥꯡ ꯃꯁꯦꯜꯁꯨ ꯈꯪꯅꯖꯕ ꯑꯗꯨꯗ ꯊꯨꯅ ꯍꯦꯛꯇ ꯍꯣꯡꯗꯣꯛꯑꯗꯧꯕ ꯏꯆꯦꯒꯤꯁꯨ ꯕꯥꯔꯇꯣꯟ ꯌꯧꯖꯔꯛꯀꯦ ꯊꯝꯕꯥꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯔꯨꯟꯗꯣ ꯐꯠꯊꯣꯛꯈꯤ ꯑꯔꯨꯟꯒꯤ ꯃꯇꯧ ꯎꯕꯗ ꯄ꯭ꯔꯚꯥꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯣ ꯂꯥꯛꯀꯦ ꯌꯥꯎꯗꯗꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯔꯒꯦꯀꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯣ ꯅꯪ ꯂꯨꯍꯣꯡꯗꯔꯕ ꯑꯩꯒꯤ ꯑꯣꯏꯕꯗꯤ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯦ ꯈꯪꯗꯅ ꯑꯗꯨꯃꯛ ꯌꯥꯏꯐꯕ ꯃꯥꯒꯤ ꯃꯀꯥꯗ ꯆꯠꯈ꯭ꯔꯅꯤꯀꯣ ꯆꯠꯈꯤꯕ ꯇꯥꯕꯅꯤ ꯇꯧꯖꯔꯨꯕ ꯏꯔꯥꯜꯒꯤ ꯃꯍꯩ ꯑꯣꯏꯅ ꯅꯪꯅ ꯏꯐꯝꯗ ꯄꯤꯔꯝꯂꯤꯕ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯃꯇꯝ ꯄꯨꯝꯕ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯨꯊꯠꯄꯤꯒꯅꯨꯀꯣ ꯃꯁꯤꯅ ꯑꯩꯅ ꯅꯪꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕ ꯑꯣꯏꯖꯒꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯐꯣꯡꯗꯣꯛꯂꯨꯕꯗ ꯑꯩꯒꯤ ꯄꯥꯡꯗ꯭ꯔꯕ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯅꯨꯡꯁꯤꯃꯩꯔ ꯄ꯭ꯔꯂꯣꯏꯒꯤ ꯃꯩꯔꯤꯒꯨꯝ ꯆꯥꯛꯂꯛꯂꯦ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯂꯩꯁꯦꯝꯕꯤꯒꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯌꯦꯠꯄꯤꯈꯤꯕ ꯐꯤꯗꯨꯅ ꯑꯃꯨꯛ ꯇꯩꯊꯣꯛꯂꯤ ꯑꯩꯗꯤ ꯄꯥꯡꯗꯕꯅꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯏꯆꯤꯜ ꯄꯦꯟꯅ ꯐꯣꯡꯗꯣꯛꯄ ꯉꯝꯍꯧꯗꯕ ꯃꯄꯣꯛꯁꯤꯃꯒꯤ ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯈ꯭ꯔꯔꯣꯏ ꯑꯗꯨꯃꯛ ꯊꯃꯣꯏꯗ ꯂꯦꯡꯗꯅ ꯂꯣꯠꯇꯨꯅ ꯊꯝꯈ꯭ꯔꯒꯦ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯅꯨꯡꯁꯤ ꯐꯣꯡꯈꯤꯗ꯭ꯔꯥ ꯑꯩ ꯐꯣꯡꯂꯔꯣꯏ ꯑꯩꯅ ꯐꯣꯡꯂꯨꯔꯒ ꯃꯤꯒꯤ ꯃꯀꯥꯗ ꯑꯌꯦꯠꯄ ꯍꯥꯏꯕꯗꯣ
ꯊꯣꯛꯂꯒꯅꯤ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯅꯪꯕꯨ ꯀꯅꯥꯅ ꯁꯨꯝꯃꯨꯜꯍꯜꯂꯣꯏ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯕꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯁꯅꯨ ꯅꯨꯡꯉꯥꯏꯔꯕ ꯑꯅꯧꯕ ꯄꯨꯟꯁꯤ ꯂꯝꯕꯤꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯅꯪ ꯃꯇꯝ ꯄꯨꯝꯕꯗ ꯂꯥꯏꯕꯛ ꯐꯕꯤꯗ ꯑꯣꯏꯌꯨꯀꯣ ꯅꯪꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯀꯗꯕ ꯄꯨꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯕ ꯑꯣꯏꯔꯁꯅꯨ ꯂꯩꯁꯦꯝꯕꯤ I love you I really love you